Kamjong district ki namli amadi wangli khulda Myanmar base tauba ke nebi amadi PDF ki lanmi singna afaba makal gi khutsu khulai kaya sejenaduna attack tawrukliba sina status sida thokliba irang asida external aggression yaure haiba adu mayek sengle Fiba masi yaura fauba status sida laidiba masing yamlaba security forces sing asi Imphal manung da laiba governor amadi chief minister gi Vavan Singh amadi police headquarter nga khalaga laiga dawribara haina fungyare sige MLA Leishiyo Keishing na pen da bafongdorakli Hiram Masagamari Lainana Lamfelda Laiba MLS gi quarter da pangthokpa Paumi Singa Unaba Amada Leishiyo na makha taraduna ngasi ayuk angan bada Myanmar base tauba KNV amadi PDF kya punbalanmi singna chathakiba attack aduda Tangkhul Naga Singna khundaba Manipur gi ngamkhai da laiba Ze Choro Khulsu tumna mai chakre Church khaktamak leihore aduga ngamkhai paring da laiba wangli de yum ahum amadi namli de yum ama mai thadoklamle yum kharasu amanga ta thokalamle loinena wangli da laiba refugee camp da changjafam lauduna laiba bai fai manga so attack aduda bom amadi nongmai maruna panduna sokle aduga jengran ningshen kauba tangkhul naha amaga itobi kaubi dukan famduna laibi maitai nupi amaga so faraga pukra hairi Manipur da thokli bairang asi kangdu masal gi marak da thokpani haina thamliba adu ngasi gi thodok asina external aggression ni haiba si mayek sengna takle haiba wafam MLA Leishiyo na thamladuna India amadi Myanmar ngamkhai kanana ngakpiri bage haiba wahang ama lakle amarom da ngarang numidang wairam 40 Assam Rifles ki khutpu ama thodok thokliba mafam da laklam lab matung ngasi ayu khulahum asida landarakpani thodok asina maram oiraga khunja singna Assam Rifles ta thajaba thamdre hairakli Amarom da Impact News na fangba atopa pau amagi matung innadi KNB na pharuba maitai nupi adu nanthok laga chelakre hairi aduga baifai furu ki refugee naha ahum amana faraga pukre hairi Jangga moina aggression tawbuna border area da leiba border dispute area mathak singdu da moisi landara which means the external aggression the boundary issue ne ba adu si Manipur government amadi India government to me thokti ngarang nomdang si samra sing mapokap na amdu yawe ma moi he halakpa tungda ayuk man da kap kre adugi khunja mayam si samra bu yam noi to phongdo de masi su sarkar na clarification ki pham ti thoki incident thok kon nimita Manipur police amat tele witness taw noi am thok borders akoi ngam khai ngap si karai da ngap mo huji pau si confused taw le governor gi CM gi or siwai da police headquarter ngap sina ngam khai ngap ko